Lamadamarol Pau, Warui Singi Yum Humategi IDP Gimio Chan Yang Tereta and Ersubo Oinangasi, Mayumda, Changhan Baho Cray. Aigi Pro Kaktagi, Apipo Wakalo, that Naduna later Bade, Manipur Yapunda Sakam, Sagatpa, Sungam Haina, Emily Kumukam Jokishan High Cray. Lamdam Masitagi illegal immigrants sing Maramdamda, Halan Kinaba, Ain Kaina Liva sing, Takuknaba Naga Lukarana, India Prime Minister, the Memorandum Pisan Cray. Amade Nauna bot Tobada Akibale de Adubo Housing Bot Ki Matam Chadri Haina, Speaker Yes Tabutana, ISV News staff from the K. Kurumzari, ISTV Pauming Tabiribas Mutaram Nokchari, Hausi Pau Sandok Napisari. Haukibachahi English Singani Kulumdogi, May Humdagi, Tokiba Kangluki Irang Namaram Oiduna, Lemaram Government High School, Lemaram the Hanglibat Relief Camp, Tachanga from Lauduna Leramba, Warui Singi, Yum Humpumatogi, IDP Mioi, Sani Yankatareta, Anirk Supoina, Nasi, Mayum the Changan Baho Cray. IDP Sing Mayumda Hanzil Hanbagi Thoramadu DC Bisnupur Puja Elangbam, ADC Tourism Open Draw, SDO Nambol Tongram Syam Kumar Amadi, Oinam Amadit Nambolgi SDC Shusaruk Yaduna, Laimaram Kangzebung Community Hall Dagi DC Bisnupur Puja Elangbamna, Lamthaduna, District Police Ki Makok Thongba Officer Sing Amadi Central Force Singna, Section na Ngak Senduna, Sangan Kiba, Aduda, Warui Chingdaleba, Warui Ningthoda, Aswangam Yaudana Batoni Cape. Thoromaduga Mari Lenana DC Bisnupur Puja Elangbamna, Ngasi Singkong Chinya the Lady Bakul Sing da Yum the Changba Horiba Sina, Manipur da Ing Tappa Amadi Nungaya Faba Purak Pangam Lagani, IDP Singidamak, Lengaki Maikadagi, Pigadaba, Selfam Sing Masamasagi account to have crack, Luinana, Sangak Tabas Singidamaktasu, Atuba the Swedana, Sangak Lagani, Haina, Makataki Bakaluinana, Angang, Mayre Singidamaktasu, Lengakna, Mating Pangna Bahonari. Loinana Lengaki Maikadagi, District Administration Gimaikadagi, Pang Bayaba Mating Kayasu Pangkre, Loinana Makatana Su, Pangnaba Honari Haike. Akoi district administration ki side, akoi police ki side, ajaga akoi ki SDO ki side na mayam ki mating pangaga, awada pa laibado adu tana minaraga, mating pangadauri, tumda tek ta kaida na changbiraga yumgi awada pa singduk sengjin tawgadaba khara singduk semjin tawgadaba mayamdo akoi ki paisa pirakpa fansina fasana semjan biro aduga fasana laiba hobiro aduga akoi sigi waroi chingdagi fasana changba hauragadi lamdam sisu peace for Kadabani na Quina Waroigi Ishward book from Zaraga, Amukhena, Mayam Chakatpa oil, Sano Hina Swagi site, Hazani Thoramaduga Marilena ADC Tourism Open Rona, Nasilemram Waru Chingi, Miam, Mayum the Changba Horabanina, Churasanpur, Kangpupi, Amadi, Mori Natana, Atopam from Singsu, Swedana, Sanghana Honaragani, Masidamiam Amadi IDP Singasu, Mateng Pangbu Haike. Warui Chingdagi IDP and Tazakobi IDP Nupi Amana, Madam Sangna Isagi Yum Lena Isagi Yum the Changba Pauba Yadana Leramba Adunga Sidi, DC Bisnupur Puza Elangomna, Akwiki Apamba Matung Ina, Nasidagi Changba Pangadore, Luina Akwisu Yum the Changba Yahalabanina, Manipur Game from Kayadagi, Lanzena Duna Relief Camp Sing the Ladiba, IDP Singbusu, Masamasaki Mayumda, Swedana, Labor Yanaba Sinbu Haike. Sahi ahum phaningsit iyum mado thadok jaraga iyum masi kamaina laibano kamai tawri haibasi khangdana lairapado ngasidi akoi iyum da changani haibagi haraubasidi akoi sinna haibagi haraubogi pangkhai leite aduki mati nungaije aduki mati haraujai akoi gi iramda da akoi ne refugee oina liliu kem ja sangja pham lodana lairiba khuding maksu kui dabida mayamsu Sangnanaba Manipur Sarkana, Central Sarkana, Atuba Matam the Sinbiraga, Hanagi Punsida, Tangdu Laitana, Santi Oina Labor Pangba, Ohen Biu, Oibasu, Oisanu have a wapam sisu at I Tamzari. Aigi Puru Kaktagi, Apik Pawakalo, that Janaduna later Bade, Manipur Yapun Basaktam, Sagat Pas, Sungam Haina, Tamabanesi MLA Kumuksam Joikishan of Hongdo Cray. Wafamasi Thangwaban Development Organization Tagdona Kuyatong Tombishna High School da Hangliba Relief Camp Telaiba IDP Singda Victor's Life Science Private Limited na blanket yantokpagi thoram da haikibane
ꯊꯧꯔꯝ ꯑꯗꯨꯗ ꯚꯤꯛꯇꯔꯁ ꯂꯥꯏꯐ ꯁꯥꯏꯟꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯃꯅꯤꯄꯨꯔ ꯕ꯭ꯔꯥꯟꯆꯀꯤ ꯊꯧꯄꯨꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ MLA ꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ IDP ꯁꯤꯡ ꯑꯁꯤꯅ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯑꯃꯗꯤ ꯐꯤꯔꯣꯜ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕꯗꯨꯅꯤ ꯍꯟꯖꯤꯟꯕ ꯌꯥꯕ ꯃꯐꯝ ꯈꯔꯗꯤ ꯍꯧꯖꯤꯛ ꯃꯌꯨꯝ ꯃꯀꯩ ꯁꯥꯅꯕ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯞ ꯃꯈꯥꯗ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯟꯅ ꯂꯥꯎꯊꯣꯛꯂꯨꯔꯒ ꯑꯌꯦꯠ ꯑꯄꯟ ꯄꯤꯒꯗꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯗꯕꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗꯕꯅꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯃꯝ ꯄꯤꯕꯁꯤꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯅ ꯊꯕꯛ ꯂꯧꯔꯛꯄ ꯃꯇꯝꯗ IDP ꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯌꯨ MLA ꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯤꯜ ꯃꯅꯥꯎꯅꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯍꯟꯕꯗ ꯃꯇꯝ ꯆꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯅ ꯑꯗꯨꯅꯤ ꯃꯥꯅ ꯑꯗꯨꯅꯤ ꯍꯥꯏꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯈꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯅꯨꯡꯁꯤꯅꯗꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯅꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯇꯥꯏ ꯌꯦꯜꯍꯧꯉꯩꯗꯒꯤ ꯅꯤꯡꯊꯧꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯃꯤꯟꯅꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯃꯅ ꯍꯨ ꯀꯥꯝꯖꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯃꯤꯂꯦꯖ ꯂꯧꯅ ꯍꯣꯠꯅꯕꯗ ꯀꯝꯃꯨꯅꯦꯜ ꯕꯦꯁꯤꯁꯇ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯅ ꯍꯣꯠꯅꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇꯅꯤ ꯚꯥꯔꯠ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯇꯦꯡ ꯄꯥꯡꯅꯔꯒ IDP ꯁꯤꯡꯁꯤ ꯔꯤꯁꯦꯇꯜꯃꯦꯟ ꯇꯧꯍꯟꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯅꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯚꯥꯔꯠ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇꯅꯤ ꯈꯜꯂ ꯂꯩꯃꯤꯟꯅꯁꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ नौना भोट तौबदा अकीब लेते अदुबु हौजिक भोट की मतम चाद्री हाइना स्पीकर टे सेटरबटना ISTV न्यूज द फोंदोरक्ले वाफम से ब्रह्मपुर गुरु अरिबम लेकाई हरि खागो मखोंग द लेबा श्री गोपीनाथ मंदिर नौना सेमजिंदुना संगाबगी थौरंग मरी लेना फोंदोखिबने थौरम अदुदा सरुक याबा लाकिबा स्पीकर टे सेटरबटदा ISTV न्यूज न हंगबा वहंग अमगी पाकुम पिरदुना मखा ताखिबदा कांग्रेस अमदी अतै ऑपोजिशन पार्टी सिंगना पार्लियामेंट मनुंग यावना तोंगान मफमदा नौना मिखल तौनबगी वाफम फोंगोक्लिबसे मतांग मतम चादे नौना भोट थेंगनबदा अकीब करिसु लेते अदुबु हौजिक लेरिबा टामासी मपुंग फारबा मतुंगदा पांगथोकपना ख्वाइदगी हेना फगनी हाइखे लेरिबा फेमसिदा फेब्रुवारी 13 गी ममांगदा लेंगाक सेंबा ngamgadra hangba wahang amagi pakhumda speakerna wafamasi state ki BJP luchingba singna akupa khangani haiba wafam singsu phongdoklamkhe adum haile ni dono yamda ekamo haile yani ko haile to ni ha sulite adu koi adum thani na kal ruka government de law ri akini ga sulite law to ni moti matam cha to ka de law ri ni lite kari zo ye mai tam do sunu se pudi faida publish wa to mo election to sala di na wa ngakchibu akhoi February 13 gi mamang semagi ya bai thazar bu nei adu gi BJP gi party gi leadership da gana ena bai se ne khal lamdam asidagi illegal immigrant sing masak khangdoktuna maramdamda halan khinaba ain kaina khunda saliba sing takthoknaba amadi kuki armed militant group sing naga area dagi lokthokhinaba lamdam asida santi amasung tangdu leitaba phibam hanjilaknaba Central Government na mathau taba thabak sing athubada paikat piu haina Liangmai Naga Council, Rongmai Naga Council, Jamai Naga Council amadi Inpui Naga Union gi apunba body oiriba Joint Tribe Council na India gi Prime Minister da memorandum ama pisinduna taksin kre Prime Minister da pisin kiba memorandum aduda yauriba singdi lamdam asida leiriba indigenous community sing da chawna saitheng pirakliba illegal immigrant sing masak khangdoktuna athubada maramda halanna ba thabak paikat piu 1951 dagi 2011 phawbada state asida cookie masing hengalakpagi sang asi chada chanipan humpu dasmik taret ki changdane hairiba decade taruk asigi manungda 1981 dagi 1991 phawbagi decade asida cookie singi masak hengalakpagi chang asi chada humpu taruk dasmik mari oikhe aduga decade taruk asida cookie singi masing hengalakpagi chang asi chada 39 dasmik taret anini Ain kaina sangsilakliba cookie sing asina lamdam asigi cultural identity, economic stability amasung traditional livelihood ta akiba kaya piri maru oina major highway sing da asigumba thawong sing asi chathari paksana umang kokthokuna popi thabagi thabak chengum sobagum khul kaya amasu chongthorakle nauna thokiba khul sing adu makhoigi khulai paiba militant sing na ngak sele Hariba militant sing asina national highway chatliba commercial vehicle dagi illegal test kaya amasu khongatuna makhoigi
hingnabagi hak oire. Group sing asina Imphal Valley gi akaknaba community amabu National Highway da chathok chashin tawbada athingba thamle. Naga khul singi mayada unauthorized oiba check gate kaya hangdoktuna chathok chashin da apan piri. Masina lamdam asigi indigenous people singbu tambang amdaba phibam amada lakle maramaduna Central Government ki Maikei dagi illegal immigrants sing khandoktuna maramda halan kibagi thabak athuba matamda paikhat piu haike. Manipur ki State Police Officer Taruk IPS da promotion pikre. Government of India ki Under Secretary Chandan Kumar na Ministry of Home Affairs ki Gazette notification amana Indian Police Service ki Manipur cadre oina promotion pikraba Manipur ki State Police Officer sing adude Housing Special AIG Provisionary OIRB Bembem Nongthombam Kaksing District ki ASP OIRB Priyadashni Laishram 5MR ki CO OIRB Muhammad Zakiruddin CID Special Branch ki ASP Rajkumar Manbindu Singh 2nd MR ki CO OIRB Sarangthem Ashana amasung 6 IRB ki CO su OIRB Special Commando ki ASP Dr. Sarangthem Ibomsa Singh ni hairi. Indian Police Service ki Manipur cadre oina promotion pikraba State Service Officer Singh Indian Police Service ki appointment by promotion regulation 1955 ki regulation taret ki sub regulation clause 3 ki makhada chahi asi October taretta pangthokiba mifam amana Manipur ki substantive vacancies taruk mentionaba lokhatlaba matung tha asgi tang ani da Union Public Service Commission na ayaba pikibani hairi. Irengbam Hemosandra NPP ki National Vice President ki pham sinakre. National People's Party ki National President Conrad K. Sangmana Thokpat notification amana Landama sigi miyamna sakhangnaraba singjami kendradagi MLA oina mai paktuna Manipur lengaki Minister oiramlaba Irengbam Hemosandrabu National People's Party ki Constitution ki Article 11 ki makhada senbat chahi English singani kun mangadagi English singani kunipan fawgi oina National Vice President hapkre. Eco Club for Mission Life ki miyeng makhada samagra siksha Manipur sinduna Say no to single-use plastic competition da makok mathang tarklaba John gi oina government amadi private school singdagi winner amamam khangatuna case award amadi memento piduna ikai khumnabut kre. Lamphel Pathlaiba State Council for Educational Research and Training Hall Imphal pangthoki batharom maduda Ministry of Education gi pautak matung ina state asida leiriba school gi mairoi singda lairik khakta takpi tambiba nataba mairoi sing asida awareness amadi activities kaya takpi tambinaba paikhat pathorongi sarukama oina pangthokpani. Single use plastic na mioibada amadi leibak le hauda kayamna akaiba pibagi haibasi mipum tingna khangnarabane loinana school singda mai tamliba angang singda malengi oina aying asagi kaitharakliba khalasi karamna kangani haibasi paktaknana khangananabagi pandamda India ki Prime Minister na hodokhiba ek pet ma ke naam haiba thoram pangthoktuna district level da John gi leiriba school sing athoi ahen tana hanbane masida makok matang tarklaba school da pungning thogatpo oina mana mathum yan thokpani government ki leiriba school sing si environment friendly ama ohenbada marileinaba JDO amadi oza singna mating pangbiu loina school gi akoibada leiriba fam sing asi luna nana thambagi hainabi thamsi haike. May Kabani Sabu Maru Pangna Mangananabaki Pandam that linked Kiba Anti-Narcotic Drugs Organization Kanglei Park Andoki Teres Suba Mapokumon Thorom Ngase Thawal Mela Ground Community Hall the Pang to Crep Thoromaduda Kangabok SG MLA Okram Surja Kumarna Hawgalak Liban Naharul Kaya Yauna Hosik Hiram Kuding Makta Manipurasi Awaba Tankak Amada Lady Bane Landamasida Hosik Hiram Kayada Awaba Mayknaba Naha Singda Matam Matamgi Matung Ina Tabak Sing Panglaktaba Tentok Lambi Leraktaba Mayama Sinasu Drugs Hijinaba Hengalakpagi Masak Amashuni Haike Magna Makataraduna May Kabani Sa Tingba Lady Basing Amadi Rehabilitation Center Singbu Oirabasu Paisa Yenglaga Tolak Para Haibasi Munna Yengbasu Matautai Haike Manipur si hujikse yamna awaba phase amada hawalakliba naharul mayam sigisu economically yamna awaba phase amdane Manipur si legise Manipur da amuk wari ngai maraksida main oina akoi hujik laiba conflict related laiba stress laiba trauma laiba anxiety laiba mayam drug ki mayam ama easily accessible oiba mayam sina Manipur si yamna Board of Secondary Education Manipur Bosem na prescribed togduna class 1 dagi class 10 fawba tamnariba subject khudingmaki textbook lakliba chahi English ngani kuntaruki anoba academic session hawdringaida mairoi singda
ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛ ꯐꯦꯁꯣꯛꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯦ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯦꯁꯟ ꯍꯧꯈ꯭ꯔꯕ ꯐꯥꯎꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯝꯅꯕ ꯂꯥꯏꯔꯤꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯨꯝꯁꯤ ꯆꯍꯤꯗꯒꯤ ꯕꯣꯁꯦꯝꯅ ꯗꯥꯏꯇ ꯂꯧꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯜꯂꯒ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯒꯗꯕꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯝꯅꯕ ꯐꯣꯡꯂꯤꯕ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯄꯦꯄꯔꯁꯤꯡ ꯑꯗꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯍꯟꯒꯗꯕꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯀꯣꯛꯍꯟꯗ꯭ꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯕꯣꯁꯦꯝꯅ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ ꯃꯁꯤꯒ ꯏꯔꯣꯏꯅꯅ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛꯀꯤ ꯇꯦꯛꯁ ꯕꯨꯛꯁꯤꯡꯗ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯔꯤꯕ ꯄꯦꯔꯥꯁꯤꯡꯒꯤ ꯋꯥꯍꯩꯒꯤ ꯁ꯭ꯄꯦꯂꯤꯡꯁꯤꯡ ꯑꯁꯤ ꯀꯨꯝꯁꯤꯗꯒꯤ ꯑꯃꯠꯇ ꯂꯥꯟꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜ ꯏꯌꯦꯛ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯁ꯭ꯄꯦꯂꯤꯡ ꯂꯥꯜꯍꯟꯕ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯤ ꯂꯥꯛꯀꯗꯕ ꯆꯍꯤ ꯏꯪ 2023ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯥꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯀꯤꯕ ꯌꯥꯎꯗꯅ ꯑꯦꯛꯖꯥꯝ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯂꯤꯡ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯤꯀꯣꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯩꯁꯦꯝ ꯖꯣꯏꯈꯨꯃꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯖꯣꯏꯈꯨꯃꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯍꯧꯈꯤꯕ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯄ꯭ꯔꯤ ꯕꯣर्ड ꯑꯦꯛꯖꯥꯝ ꯍꯥꯏꯗꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯄꯥꯡꯊꯣꯛꯇꯨꯅ ꯁ꯭ꯀꯨꯜ 200 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯏꯪ 2023ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯕ ꯀꯥꯎꯟꯁꯤꯜꯒꯤ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯗ ꯍꯦꯟꯅ ꯂꯥꯏꯅꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯂꯤꯡ ꯍꯥꯏꯕ ꯑꯦꯛꯖꯥꯝ ꯃꯈꯜ ꯑꯃ ꯁ꯭ꯀꯨꯜ 50ꯗꯒꯤ ꯀ꯭ꯂꯥꯁ 12 ꯊꯥꯒꯗꯕ ꯃꯍꯩꯔꯣꯏ 5,000ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯈꯣꯏꯅ ꯑꯦꯛꯖꯥꯝ ꯊꯥꯕꯗ क्वेश्चन पैटर्न अमदी क्वेश्चन डिजाइन सिंगदा अकीब अमत याउदना एग्जाम थानब हाइदुना पांगथोकदबनी हाइखे स्कूल सिंगना फॉर्म फिलअप की सेंफम हेंगटप यारोय हाइना मनपुर सेमगत सागटप लुपना हाइरी मसाल स्टूडेंट्स विंग की कन्वेनर चांदम मोंग्यामबगी चेरोल अमना मणिपुर लैरिबा टोंगान टोंगान स्कूल सिंगना ह्यूमन रिसोर्स पुथोकपगी नमादा सेंदाल लंबी ओइना ओंथोकलिबा स्कूल सिंग बोसेमना लौबा फॉर्म फिलअप की ममलदगी हेन लौबा यारोय लोइनना लाकदोरिबा एकेडमिक सेशन 2026 असिदगी स्कूल सिंगदा बुक नोटबुक अमदी यूनिफॉर्म योनसिंदुना दुकान ओंथोकलिबा सिंग खुदक्तगी लेपकदबनी चही अहुम फाजिलकदोरबा मणिपुर मनुंगी फुरुप अनिगी लान असिना मरम ओइरगा सुफम नोमफम खंगद्रबा टोंगान टोंगानबा फुरुपकी प्रजासिंगदगी अहेनबा सेनफम लौदुना अवाबा पीबा यारोय चही खुदिंगी बोसेम अमदी कोसेमना पांगथोकपा एग्जामदा नतबा पांबै सिजिन्नदुना अगांगसिंगना एग्जाम थाहनबगी थवोंग असिसु लेपकदबनी चही अमा चुपना स्कूल सिंगी ओजासिंगना मइरोइसिंगबु मही मसिंग तंबिरिबा असि एग्जामदा नतबा पांबै सिजिन्ननबा नते ओजासिंगनासु क्वालिटी एजुकेशन पुरकनबा होनबगी महुत्ता मइरोइसिंगदा नतबा पांबै सिजिन्नबा तंबिबा खुदक्ता लेपकदबनी अफबा मणिपुर अमा पुरकनबा होनबदा अफबा महिरोइ पुथोकपगी मतम ओइरे हाइरी मणिपुर इंटरनेशनल यूनिवर्सिटी अमदी महिला गतिविधि भारतीय शिक्षण मंडल मणिपुर अनिना पुन्ना खुसमनदुना नोंमगी ओइबा नेचुरल पर्ल फार्मिंग की वर्कशॉप अमा इम्फाल ईस्ट की मनुंग चनबा नोंब्रंग खुन की कम्युनिटी हॉल दा ngasi पांगथोखरे रिसोर्स पर्सन ओइना सरुक याखिबा MIU की जूलॉजी डिपार्टमेंट की प्रोफेसर डॉक्टर अजित कुमार ngangbamna मणिपुर दा कांग्रेंग मरांग काइना फंगी कांग्रेंग दगी अराइबा मोंग दा मुक्ता पुथोकपा याय हाइखे टेक्नोलॉजी अमदी पैसा इसंग संगदना युमदा लेना कांग्रेंग दगी मुक्ता पुथोकतुना नुपी सिंगना इवा वादना पैसा तानबा याय हाइना रिसोर्स पर्सन ओइना वांगांखिबा डॉक्टर अजित कुमार ना फोंदोखरे वर्कशॉप असिगी सरुकम ओइना ngasi कांग्रेंग दगी करमना मुक्ता पुथोकनी हाइबगी मतंगदा उतखे MIU दगी लाकपा हिरम असिगी एक्सपर्ट कांगबु अमनसु नुंग्रमगी कांग्रेंग लेबा मफम सिंगदा चतुना मुक्ता फार्मिंग तौबा याबा मफम सिंगसु येंखे MIU ना नुंग्रम खुनगी लौमी सिंग कांग्रेंग दगी मुक्ता पुथोकनबा अमदी मसागी बिजनेस वेंचर अमा हौदोकपदा हैंड होल्डिंग सपोर्ट सु पीरगनी हाइरी मइरोइ सिंगी एग्जाम तौरिबा ओइबना मियोइ खरना मफम होंगलगा सेंदा लंबी अमा ओइना गैम्बलिंग की थबक हाउसी लाउबा असि खुदकता थिंगमिनसि हाइना कोऑर्डिनेटिंग बॉडी खुराइना हाइरी कोऑर्डिनेटिंग बॉडी खुराइगी कोऑर्डिनेटर साइकोम रोशन मितै की चेरुल अमना मणिपुर दा हुजिक नेना तादबा पुंसी महिंग अमद लैदुना खम थेंगना वानरबा मतम असिदा गैम्बलिंग अमा ओइरिबा हाउसी असि जगा जगादा फंड ड्राइव की नामादा पांगथोकलिबा असि खुदकता थिंगौद्रबदी खुनाई असि मुलकपगी लंबेलदा नोंमगी लेखादा चिंथरकपगी मवोंग लैरे सही अनि मखाई फारबा इरांग असिना मियामना सुफम नोंफम खंगदना वाना लैरिंगै मरकसिदा सेल तामफम अमा ओइना चयोल खुदिंगी हाउसी तौसिलकपा असि पुमनमक्की लाइबक थीबनी सरकार असिदा यामना हंगनिंगलिबा वाफमदी लगाव खावना अथिंगबा थमदुना
ꯃꯤꯐꯥ ꯃꯤꯄꯨꯟ ꯆꯠꯊꯔꯒ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒ ꯍꯥꯎꯁꯤ ꯒꯦꯝꯕ꯭ꯂꯤꯡꯗꯅ ꯑꯊꯤꯡꯕ ꯊꯝꯗ꯭ꯔꯤꯕ ꯑꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯤ Model Manipur Unified Building by Law 2024 की matangda nongmagi oiba workshop ama Kaksing Municipal Council की conference hall da pangthokre Town Planning Department की makhada Manipur Architect Forum amadi Kaksing Municipal Council na khusamnaduna sinba thoram aduda Chief Town Planner N Benju Retired Chief Town Planner Y Narmada Manipur Architect Forum के President N Git Kumar amadi Manipur Architect Forum के President Aribam Joy Sharma na chingba miyoising na saruk yakhe Workshop aduda Manipur Architect Forum की member सिंह Kaksing Municipal Council की caretaker councillor सिंह Kaksing Khunau amadi Sugnu की caretaker councillor सिंह CSO amadi club की member kyasu saruk yakhe 33/11 kV Sangai Pro substation dagi pi by 11 kV Malom feeder Sangai Pro mamang lekai da semjin sasin bagi thabak sathagadabana hayeng ayu pung 10 dagi nungtil pung ama fawba mai fangoi hairi hauji pawgi mar thana aten prem to lokchari Matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe maki gano Alda betamo Sige yung se next time tina check sin na laksilaga tamgrobani ne Dada nang se juhar habaga amta kiderbo Asumna mayam na machalbo ngapshan lugum masige yung masibu asoya ngan pokadabatagi next time tina ngapseli next time ti juhar habati ngakok na basemani German technology siya na concrete katok na tinaba matamda kapamul amuk tihena enggal adli TMT strength is in the quick Honglagliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasiliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break ki matungda mayam taram nokchari makhataba pawda neuro emergency trauma net khaktagi oina Multi Speciality Hospital ama MLA Khemchana sangaduna miyamda kushinakre Managing Director Net Hospital Singjamai Chongtham Lekai na sinduna ngasi Singjamai Chongtham Lekai da nauna hospital adu hangdokbagi thoramda senior citizen Chongtham Sarat Susaruk yakhe nauna hangdokiba hospital asigi matangda MLA Khemchana hospital asina Manipuri Khunaida Haksel gi lamda mapung phana kanaba piba ngamba hospital ama ohense Emergency ni haiba haina pukhalakwa anaba kaya chap chaba anabagi layong khangdokpa ngamdabana khudong thiba nangba kaya thengnari neuro khaktagi oiba hospital asina lamdam asigi ana layang lamda khradang oirabasu chawkhat hanbada mateng oigani khalli haike sigumba yam specialist oina neuro da focus torkanda sigumba hospital ama kogi hangwidana koi lamdam sigi sakot khoktang dasu mangjin thane na thamjarakanda masi punamagasi Isorna Taujan Vidana, Asoyangam Yaudana, Apaba Hospital Wirasanu, Haina Isor Korumzri. Hospital Asigi Managing Director Dr. Sobam Parkinson, Hospital Asi Mahak Masana, Linkasaba Oibana, Neurogi Oina, Laying Bada Cell Sangbana Patient Party, the Awaba Kaya Labor Adu Yengaga, Kwaidaki Hantaba, Laying Man Loduna at a hospital gi Manadaba. Ate hospital ga manadaba mongda miyagi mating pangna bhotnagani hospital asida maru oina BP stroke tawba accident kok sokpa sing yauna neurosurgery amadi neuromedicine gi khudong chaba sing pigani haike Manipur ge Sankritan bu UNESCO na sakang khiba numit pu ikai khumnaba amasung ningsingba oina sei khuding gi pangthoktuna lakpagi manung channa Jawaharlal Nehru Manipur Dance Academy na sinduna 32 suba Sankritan de gi thoram JNMDA gi mandopta pangthokre Tharomadugi manung channa academy asigi visiting guru oina leiriba Sankritan gi oza taretta chamba kudol sing tamduna ikai khumnaba utkibaga loinana layokhraba oza guru singi photo singda saruk yakiba singna leisu katuna ikai khumnaba utke Tharomaduga mari leinana ex-MLA M. Prithvirajna Manipur ge Sankritan asi yamna maru oiba amani masina khunai asigi maru oiba chanabi kaya puduna chatlibani Manipur ge Sankritan asi UNESCO na masak khangba asi aikoi khudingmakki sautok chaningai ni aikoi khudingmakna Sankritan asi hena saukhatnaba honamina si phongdokhe
Hojik ki present day Manipur crisis itself se koi trust deficit lakpa ngakni lobjai ai gi wakal dadi koi culture khudimak koi amana ama bebhar tongna ba ijat tongna ba ai gi culture sina promote to preserve to se ai gi thoi ga dabni at the same time atopa culture so koi na same bebhar ma to matam da ai gi culture so atopa community na so koi da so bebhar to kani hai sigi achet pa thajaba inclusive oi ba adugumba wakhalol se ai thamjaraga lakada ba koi gi kai haibatai generations kya da so koi gi Jain Manipur Dance Academy gi hobirek ba Satra Singh Satri Singh Oza Guru Singh na chahi kya dagi generation after generation piberiba afaba asigumba thogalol koi gi kat chanabi cultural heritage me action koi na ngana chatpa gi pot koi thoyam tain khali Thoramaduga Mari Lenana Jain MDA Director Bukrambam Bilasna Manipur gi Sankritan asida phajaba machak kaya yawbadagi UNESCO na masakhangba chahi 12 fare masi aikhoigi yamna chautok chafam amani Sankritan da ahongba khara lakpagi mami tariba si matangi matung ina lakpa oigani adubu Manipur gi Sankritan di thak hanthabadi natte phongdokhe magna makhatana Manipur gi Sankritan gi oza amasung mahiroi Manipur da marang kaina leire Sankritan tawbada nyom chumna taw matau tai Sankritan gi asengba masak adu mangdana ba khonabada aikoi khudingmak ki achoba thongdang lei phongdokhe Sankritan tawribo oza guru singa sina Sankritan manungda sahidaba chinjak sing chasalakba aisi loinamakti nate sigumba adagi lairiba khulak singda aikoi satra sing hana tamamba oza guru singi mayumda chalaga guru sisa parampara gi khanbagi system do adubudi khitang awonba ahongba kharadi lai adubu na Sankritan se aikoi na chauthai haibadi yade maramdi saukhatpaduna ninga si aikoi na UNESCO na masak khangaiba aikoi na UNESCO na aikoi masak khangbirakna Manipur da chaliba na Sankritan gi se sidi awangwa thakta pukhat yai haibagi damtene akoina khangai se maramduna akoina ngasi tawjari basisu koigi nat Sankritan se hena saukhat anabagi damtani haina akoina ai magedi thamjari Manipur da thokiba kangluki irang da lanthum mangtakiba ex BSF personnel sing compensation claim tawknaba commandant OPS nodal officer SISQ BSF CI Ops Manipur na khangalakle Ramasiga Mari Lenana thokiba public notice amana Manipur da thokiba kangluki irang aduna maram oiraga masagi yum kai na chingba lanthum mangtakiba yawba ex BSF personnel singna compensation lownaba Ministry of Home Affairs da thagatnaba wardna khananabagi darkar oiba sing pikhalakpa yagani hairi pikhalakpa matamda masagi details mangtakiba lanthum ex serviceman status property ownership proof FIR copy, affidavit, photographic evidencing, Pravin Singh Commandant, OPS, Nodal Officer, SSQ, BSF, CI Ops, Manipur da Manaknakpa Company Battalion Natraga, Edok Battalion da Numit Nifu Mangagi, Manung da Pikalakpa Yagani Hari. Impact of conflict of children with special focus on education and protection Haiba Hiramda consultative meeting among asi Chandal District ki Khangsim Village ki Kido Zone School da Hautokre. New Era Environmental and Development Society needs na cry child rights ka kusabna duna sinba consultative meeting aduda Manipur Commission for Protection of Child Rights ke chairperson Kesam Pradeep Kumar cry gi representative amadi District Child Protection Unit Technopol ge official kya su saruk ya ke experts sing mai kai dagi conflict na sokal laba labda masida angang singbu hiena safana ba amadi nokoi gi phangpham thokpa hak mapung phana phangan na ba pandamda meeting asi pangthokpani phongdokhe Kabui Dharma Sabha Manipur na chahi khudingi pangthokpagum chahi asigi oina su kabui salang maiba ningsing thauram December marida sabha asigi city office Langol Warok Lekai da Kabui Dharma Sabha Manipur ki president DL Kabui na president oiduna pangthokre haina Kabui Dharma Sabha Manipur na thadorokpa cherol amana hairi cherol sina makha taraduna thauram aduda DL Kabui na laigi wayanda kabui salang maiba haiba hiramda miyeng thamduna wangangkhe DL Kabui na Kabui salang maiba ningsing thoramda sei khudingi paper pathokuna miyamda kudol tambani sei asigi oina di paper pathokpagi kudong saba laikhidre masigi damak miyamna warau biganu hairi Kabui salang maiba asengba maibani laigi matik mayai puba miyoini hairi Ketrimem Sarat ki solo art exhibition Kwaketil da leiba Imphal Art Gallery da hautokre Thasiki tang nipan fawba Kwaketil gi airport lampi da leiba Imphal Art Gallery da sathagadoriba solo art exhibition asida Ketrimem Sarat Tolongi art nifu utuna ayeng basing amadi art pu pamjaba singda tongan ba paujel sing pigadori
solo art exhibition aduga mari leina Ketrimem Saratna haikibada exhibition asi English singani taramari dagi sinfam asi makha sathararoi haina fauba lepkiba leikiba yauke aduba Imphal Art Gallery da hawalagliba artist singi exhibition amadi atai sagatpa singi matau sing anawa mapok amo oina solo exhibition asi pangthokpani uliba art sing asi makhal ani thokna khaidoklaga utpani amana public na pamgadaba awareness piba amana isagi pamjaba darkar leiba miyamga communicate tongnaba yaba art ni haike Masih sinfam sida ti amu hanna tauraro edna ipu urabane turi bogni kadna pamu remana na turi rabu lai ya turi pirapudi lai ya ho kala loy kangmai na tauraro masih sinfam sida ti lai bing kai rabi pala gallery sida sun lakpa angang gi exhibition mayam so u ki lagi munda ye ai innovation to bi ba robin gi pabungna pala gallery da ai show hon mama tv bedagi sigi ya umna hingga cara koni segi matung dari ya kamu sifam sih musa thara ke na sab sana lebe Civic Action Program gi sarukam oina CRPF G by 169 Battalion na itan pokpigi imung taretta hand waving machine amadi kul adui club ta sana khotna bagi polam sing amadi CRPF F by 169 Battalion na janungi imung taretta swing machine yentokre Sanung Community Hall amadi Leitan Pokpi Police Station da pangthokpa tharamadda Sagolmang Police Station gi SISO amadi SDC Sagolmang SIS Ranjan amadi Maikai Adongi Club amadi Maira Pai Bikyana Sarukya K tharamadda Sarukya Kiba CRPF 169 Battalion gi second in command AMD Yashar Abashina CAP gi makhada ngasi polam sing phangliba mioi sing asigi imung manunggi senmitlon phagat hanba ngamlagani amadi sanabagi polam sing asigi matengna khul asigi naha singna sana khonabada thawai yauduna masamo fana leiba ngamlagani ngasi pangthokiba CAPS shina security force amadi kunja singgi marakta mari hena phagat hanba ngambasu oirishnu haike Empowering Women Stitching Relationship haiba team da 120 Battalion CRPF na sinduna tailoring training sewing machine yentokpagi thoram ama Tauthongda leiba Lamsang Police Station da pangthokre tharamadda DIG CRPF Ice Premjit Mitei Commandant 120 Battalion CRPF Rajib Lochan Second 2IC Manish Raman Lamsang Police Station gi OC Sanjoy amadi Caretaker Chairperson Lamsang Municipal Council Thaja Susar Yake tharamadda Ice Premjit na miyamna pendre haidona iho ama sangshinbada democratic oiba mawongda sangshinbiu masida isa singbu police na pharaga FIR chankhrabadi hayeng irang nemlaga punsigi lambida thabak ama torokpada matamda ningba kainingai machak oirakani maramaduna miyamna khongjang sangshinbada yamna santi oina miyamgi lamthum potchai thugaidabida changshinbiu haike Regional Center for Cultural Heritage RCCIS Manipuri amasung Yaripok Sangit Ashram Natta College Yambemna Sindhu Natran Thorak Suba International Sankirtan Day 2025 ki palan thoram ngasi Yaripok Wamole Kaidalaiba RCCIS ki auditorium da supang thokre tharamadda MLA Sham Kumar Yauna miyoi kyana sarukya ke tongan ba artist singna nupi pala nupa pala pung cholom amasung dol cholom na chingba sing utke Sarugya kiba artist singbu ikai khumnaba utpa oina ngasigi mithunglen singna certificate amade citation singsu yentoke Thorangamari Lenana Train Suba International Nata Sankritana Celebration Committee Secretary Maihobam Saityabana Manipur Laiba Community Kuntra Manga Asigi Tungan ba culture Lajay Mayama Sigi Manung da Manipuri Nat Sankritana Asi Hokiwa Chahi English Ngani Tara Homdegi December Marida United Nations Educational Scientific and Cultural Organization UNESCO na Sakhangduna World Heritage da Chankibani Haike Imphal East District ki manung chana leiba Wangkai Ningthem Pukri da Eurasian Kut Kaman Kut haina khangnaba Manipuri singna nganu porom haina su kaungnaba lam nganu makhalasi ngasidagi saktaba haurare ngasi ayu anganbada lam nganu makhalasi manak nakpada leiba miyoi singna Ningthem Pukri da saktaduna leiba thengnarakpani nganu porom haina khangnaba lam nganu makhal asi ingtham thagi matam November dagi February fauba sei kodingi loktak patta chaktai Akang ahi singna phungdorukpagi machung ina nganu porom haiba lam nganu makal asina mi kungna taba mafamda leiba Ningthem Pukri da saktariba asi mausadagi leraklaba pat sing mangsilakpana oiba yai hairi Security Force na ngarang tongan mafam singdagi kuchuk khulai kaya phagatli hairi Police dagi phangba pawda Sekmai PS ki manung chanba loitang sandumgi singsangdagi 303 rifle sama
double barrel ama, single barrel ama, 9mm pistol ama, hand grenade ama, nongmai maru chamatara nipal, detonator nipan, tube launching ahum, magazine nipan, patka helmet ama, amasung BP jacket ani fagat ke. Makatana kairawang kemanaki ngarian chingdagi su kuchuklai kya fagat ke. Polam singhadudi single barrel ama, carbine ama, hand grenade ani, kezi ani rongi IET amasung tear gas grenade amani. Hoy sana ki paw khoy gi senior sports journalist Ben Thubjan dak lobi ase. Classic Football Academy Singmairong na Elite Football Academy bu maiti papiduna sahi 34 makhagi Elite League ki Group J gi league table da point taruk paiduna khwaidigi makokta leire. All India Football Federation gi meng makhada mamang thagi tang kunma pandigi team tarung na saruk yaduna Manipur gi tongan ba mafam sing da chathariba sahi 34 makhagi Elite League Zone and Round gi Group J gi ngasi St Anthony School Ground sangafam da Classic Football Academy gi anisuba match oina sanakibada Elite Football Academy bu gol taruk sinoda maitiba pikibane. Classic Football Academy Singmairong gi mai pakibgi gol singadu KS Langman bana match ki nifu tare subamadi yang khainipan suba minita gol ani sanki singa bam Robaldo na match ki nifu mari suba ngangom Washington na match ki humputara taruk subamadi MD Irfan na match ki marifutara suba minita gol ahum sanki atopa gol aduna Elite Football Academy gi sanaroi thangjam Boris na match ki kunithoi suba minita on goal loina sankibane. Classic Football Academy Singmairong gi mathangi ahum suba match tha sigi tang nipanda loitang football arena da Shanghai Football Academy angthaga sanagane. Humpumapal suba National School Games ki swimming gi ngasi mangani chenba namita Manipur na goal ani silver ama lauduna punna medal tara laure. School Games Federation of India gi meng makhada mamang thagi tang kunthra dagi New Delhi da sathariba humpumapal suba National School Games ki swimming gi ngasi pangthokiba sahi 13 makhagi nupamacha gi meter ahum gi springboard saruk yariba Manipur gi diver CS Tomthinna score sani subna ama point humpumanga lauduna gold medal lauki sahi 13 makhagi nupamacha gi meter samagi freestyle da saruk yariba Manipur gi swimmer Koijam Athoi bana second yang taret ka point ahum taret loiduna gold medal ama amadi sahi 13 makhagi nupamachagi meter sani gi individual medley da saruk yariba Manipur gi swimmer Abdul Hafiz na minute ama second taret point mari sino loiduna silver medal lauduna sathariba games asigi ngasi mangani chanba namit ki hojik phawbuda Manipur na gold taret silver ahum pun medal tara lauduna sali. Ahum suba Premier League ki ngasi chanakiba match singda SSC sekta amadi United Sandal FC mai pakre sega babu macha Memorial Trust ne sponsor toranga All Manipur Football Association gi meng makhada mamang thagi October tang manga dagi tim taramanga na saruk yaduna sai tagel gi artificial top ground da sanapa hokiba ahum suba Premier League ki ngasi SSC sekta ground da sanakiba ahanba match da SSC Setana Mayang Impal United FC bu gol ani sinoda maiti bapi kibane SSC Setagi mai pakibi gol ani adu sapam basantana match ki mari subamadi yimnam bikesor na match ki marfu tare suba minita sanki ani suba match ki sanakibada United Sandal FC na angtha FC bu gol manga amada maiti bapi krai United Sandal FC gi mai pakbi gol singadu Armstrong Dilbung na match ki yang khai taruk subamadi humphum doi suba minita gol ani sanki atopa gol ahum aduna e Simon na match ki kuntrani thoi suba Yolung Sonam Sothe na match ki marifuni thoi subamadi ki Alex Lamkang na match ki marifu tare suba minita sanki match asida maiti kiba angtha FC gi amatangar ba gol aduna THD thangbar na match ki ahan bahak ki apa minute anida sanki Tara suba MNC plate cricket tournament ki ngasi chanakiba match singda Oscar pongna bajaramadi thau thangmai ban mai pakre Manipur Cricket Association MNC gi meng makhada mamang thagi tang kuntaritegi tim taratare na grubani thongna khaduktuna Mojing Public Ground Thawbalamadi Larinjam Public Ground Sathariba Tara suba MNC plate cricket tournament ki ngasi Larinjam Public Ground sanakiba match na Oscar Pauna Bazarna
SDC Laipong Kunobu wicket anida mighty bapikibane. Match asida SDC Laipong Kunong na tos ngamduna ahan betting tokibada over kunmanga da wicket loina turaga ran sham ga subna mari lauki. Masigi paukumda anisuba betting tokiba Oscar Pongna Bazarna over kuntarukta wicket nipan khak turaga apiba target adu yogduna match asi mai pakibane. Match asida Oscar Pongna Bazar gi sanaroi KS Zawana wicket ahum amadi out waidana run taramari logduna man of the match ta ki. Moijing public ground Thawal da sanakiba match tana thau thangmaibanna KIYC K3 Irin Mapanbu run marida mighty bapi kray. Match asida thau thangmaibanna tos ngamduna ahan betting tokibada over kunma palga ball mangada wicket loina turaga run chamaghumputara lauki. Masigi paukumda anisuba betting tokiba KYC K3 Idil Mapalna over kuntrada wicket mapan turaga ran chamaghumputaru lauduna match asi mighty kibane. Match asida thau thamibangi sanaroi KS Romesh na wicket ahum amadi ran ahum lauduna man of the match ta ki. Sunday FC Manipuri gi meng makhada mamang tha gi tang kulumdoi de gi tim tarani thoina group ahum thongna khaidokuna lamlong thongkhong da leiba artificial tap ground da sathariba manga suba Dr. Moirangthem Manauton Singh amadi Moirangthem Ongbi Chandra Sakhi Devi Master Football Championship ki ngasi chanakhiba ahan ba match da BFC Singjamai Kawana KLYGC Kamongbu gol ani amada mighty bapi kray. BFC Singamai Kawagi mai pakibgi gol ani adu A Jayantana Sankhi KLYGC Kamongi amatangarba gol aduna A Saratna Sankhi bane. Ani suba match ki sanakibada Plum High School na MLB FPA mayai lambibu gol manga sinoda mighty bapi kray. Plum High School gi mai pakibgi gol singadu TS Somarendro na gol ahum Sankhi. Atopa gol ani aduna S Robi Chandra amadi A Mahesh na Sankhi bane. Naringku YC amadi Sandel Kisran YC Kargil Brave Heart Football Tournament ki semi-final sangkre. All ex-servicemen Sandel support toraga District Sports Association Sandel amadi kunma thoi suba Assam Rifle sinduna tha sigi tang amadegi tim taratarung na saruk yaduna no order basis ta Sports Complex Sandel da sathariba Kargil Brave Heart Football Tournament ki ngasi sanakiba ahanba quarter final match ta Naringku YC na Ringdongku SC bu penalty shootout ta gol mari anida mighty bapiduna semi-final sangkibane. Ani suba quarter final match ki sanakibada Sandel Kisran YC na Monsang Pantha YCC bu gol ahum sinoda mighty bapiduna semi-final sangkre. Sandel Kisran YC gi mai pakibi gol singadu KL Gabriel ST Ningphame namadi L Ice Porpe na sankhi. Kunithoi suba Manipur Veteran Cricket Tournament ki ngasi sanakhiba match ta BSC Team A Brahmapur na LCCC Lilong Chajingbu mighty bapi kray. Manipur Veteran Cricket Association gi meng makhada mamang tha gi tang kulumdoi de gi team kunma thoina group mari thongna khaidakuna Langthabal Public Ground da sathariba kunithoi suba Manipur Veteran Cricket Tournament ki ngasi sanakhiba match ta BSC Team A Brahmapur na LCCC Lilong Chajingbu wicket marida mighty bapi khibane. Match asida LCCC Lilong Chajing na tos ngamduna ahan be betting tokibada over kunithoi ga ball mangada wicket loina turaga run sam ga sumna ahum lauki. Masigi paukumda anisuba betting tokiba BSC Team A Brahmapur na over kuntarukta wicket tarukhak turaga apiba target adu yauduna match asi mai pakibane. Match asida BSC Team A Brahmapur gi sanaroi Robert na wicket taruk lauduna man of the match ta ki. Thagachari makataba sanabagi paung pizari Thailand gi Pattaya City da leiba Pattaya Sports Complex ta chai asigi November manga dagi nipan phauba pangthokiba World Youth Games 2025 ki jit kunedo masanada India gi mingchat purakhraba medalist amadi team official singbu harau taramna okre. Ngasi nambol ka kyai da leiba Tona Kangjebung da jit kunedo Association of Bishnupur District na sinduna pangthokiba sanori singbu okpagi tharamadu da Thailand na pangthokiba World Youth Games ki jit kunedo masanada India team da saruk yarubada Manipur dagi KG Yankai dagi Yankai manga kangluki chai taramapal mathakki nupagi da chungkham ningthem kangluba simaki nupagi KG 60 dagi nupagi KG Yankai dagi humpugi da Samom Kennedy
KG humphudagi humpu mangagida nupagi kanglupta laishram Dinesh amadi sei kanglubasigi KG humpu mangadagi humudra phawbagi nupagida Tom Cruise laishramna mathang sitna gold medal amam phangbaga loinana sei 18 mathaki nupigi KG yankhai mangadagi humpugi kangluptana Naurem Rani Chanuna silver medal ama lauraga punna medal manga lauduna lamdam asigida natana India gi mingchat purakpa kamlakkibani tharamadda Dr. Khoiram Tombana punsida mai pakpa misak naiba mi ama oige hairabadi matam ngakna chatpa mathau masak khangna amadi masamau fanbaga loinana thaksi khasi khangna oja guru gi lamjing lamtak makhada hiram khudingmakta khong thangjilaba mi adu nongmadi soidana mai pakani phongdokhe haujarobada maru pau amukana pizari Waroi singi yum hompu matoi gi IDP gi mioi chani yang kai tareta anirak suba oina ngasi mayum ta changan ba hokre ai gegi pharu khakta gi apikpa wakalol da chana duna leirabadi Manipur gi apunba saktam sagatpa sungam ngamloi haina MLA khumuksan choi kishan hai kre lamdam asidagi illegal immigrants sing maramdamda halan kinaba ain kaina leisiliba sing taknaba nagalup khrana India ki Prime Minister da memorandum pisin kre amade nauna vote tawda kibalaite adubo hause vote ki matam chadri haina speaker TS Saitabrtana ISTV news da phongdorakle ngasi goina dia ISTV na pizza paw matang solution jare mieng tabi di basing bam kahanna khuluk